SKTN की South East Naga Army na Myanmar ga tainaba Manipur ki Kamjong district ki ngamkhai manakta KNAB ki kaja manga hatkre hari. Thodok adugi matangda press na fangba paw amadi social media ki platform singda video ga konana thagatnarakpa post ki matungina KNAB ki kaja kunrom afaba makhal ki khutlai paiduna Myanmar amasung Manipur ki Kamjong district ka tainaba ngamkhai paring ki mafam amada camp tawraga lerambani hari. Makoy sing adugi manungda kaja manga NSCN GPRN ki South East Command Naga Army ki Supreme Commander Major General Alengi Lamjing Makada khudlai ka konana ngashi ayuk anganbada phaba ngamkhibani. KNAB ki kaja sing adu Manipur da changsilaktuna TM kasomda michamani hatkibagi adugumba thawong sing makhatana jathanaba amadi khul sing da attack jathaduna micham mayamda aki tujong pokhanaba changsilakpa oigani hari. Thodok adugi matangda social media da thagalakpa post amagi matungina handakta TM kasomda miyoy ani hatkiba amasung lambi da chathok tasin tawriba singda nongmai kapsinduna aki tujung pokhankiba adugi laman khumbang amle haina fongdoki. Lunana faraba miyoy sing asi handak tronglawbi da angang ani hatkiba adugumba fatraba miyoy sing ngaktani. Makoy na ngamkhay paring laksilakuna aning apamba matpangtaw tawba yaroy haina su fongdoki. Makoy ki mathakta ahak pa jarapi da gani haina su social media da thagalakpa video aduda fongdoki. Mino phoi ya be phoi sine atu lu twe pi ro baung lu ja ro naga isa bang phoi naga ni tu twe pi lu kwe lu ma ja ba mino ko phao song pi ro kaung song lou ni de sia na me ka blo khwa le sia so ba ba ke tu sia so pi ro mino pe na ma pe yo ma atu lu lou ni ja ro ya na me a Leksia tangono bing achon nang tem ku somli isi amengra leksia amengra le kap that khai bing akhu bingji hi bing hi hi bing wi ki ti thum o mahik singdo asi koi ne se akhoi service mahan tron lobby da thokiba angang trong lobby da angang ani hat chibdu adu gi mahik singdo asi koi ne se akhoi service command Naga Army na mathang setpa hore moi powder sida thoraga tawninge hena lakpagi akhoi na phagrab ne se sidi loshingrani adu mathang Sangro Narem apunba mayra paibi amadi hore bim paibi singna punna kutsamnaraga senduna mayra rally ama jatkre mayra rally asi handak nongna trong lobby da tamthina kuki narco terrorist ki bomb gi attack ta pikliba angang anibu hatkiba amadi miyoy ahum buna CRPF ki ka henba thawong dagi kapthoklakpa nongmai maruna panduna leikidaba adubu yaningdaba fongdoktuna Samro Bazar dagi horaga Wangoi Power laklaga Tiam Laisang Kong Kabui Khuda Pantung Pam Oiraba Matung Amuk Mamai Leraga Hanki Mayra Kongchat Adu Strong Lobby da Angangani Tamtina Hat Bayaningde Micham the Nomaina Kapsin Bayaningde Micham Ahum Hat Bayaningde Mama Mapa Masa Kang the Manipur State Force Ki Thawong Yaningde Go Back Center Force Kongjom de CM na Hikat Leka Tamba Yaningde Haiba Chingba Kholau Kayasu Laudna Mayra Kongchat Adu Cheki Mayra Kongchat Aduga Mari Lenana Samuro Narem apunba mayra paibigi secretary oinam channuda paumina mayra khongchat chatpa wakan mifam tawraga pandam phanggaja haina hanglubada oinam chawbna phongdolakpada mayra khongchat chatpa wakatawba pandam phangani haiba chapchana thajaba leite maramdi horakliban lan asi chahi ahum henjalaklabani aduga mamit una tanglaba chapmanare amadi tana tasinadaba mayam asida horakliba ihau asi Manipur da Third World War tobira o haina aton tawrakpaga chapmanare haina thamlakhi TM na khongjom dahil ka lay katamba TM na khongjom dahil ka lay katamba TM na mama mataw na sanmanaw masak hangraba State Force ki tho mama mataw na sanmanaw masak hangraba State Force ki tho go back Haurak liban lana se sahi ahum henjilaklabani adubu mamit udona tangaba manap tana tasin adriba mayam singsida haurak liba ihause moi war wan hobiro nupilan hobiro haina baton tawrak baneba
maram masina nongba natanga nongma compulsory Manipur mayau hongna tumakpa matamda moina phamu polaga mama leibang mareibang lamdam masibu hanna yengdana lairiba Manipur ge angam mathosingse masigi mathakta achauba para ama tamba numi lani haibase moigi mathakta aina chechinna United Naga Council UNC na Chandel District ki Naga Singa District Headquarter da amadi Chakpi Karong da Tangku Naga Athoba anibu ikai kumnabu utpagalon na candlelight vigil ama ngarang midang pangthoker. Chandel District Headquarter da pangthokiba vigil adu CNPO amadi NSUC na sinki lona na Chakpi Karong da pangthokiba vigil aduna ANTA na sinduna pangthokibani. Chandel gi MUGHHD ground da Naga lishing muk unsinduna candlelight vigil galon na We are one kugna lim amadi long live nahalim haiba kholau kaya lauki Naga Singbu taram no okluduna CNPO gi President D Thamdok Francis na Fongdo Kibada Naga Sing asi Santi Pamba amadi Santi Nukshiba Mayor Singni amasung mifam asi tha asigi tarik tara nipanda Ukrul District da thokiba tamthiba ambush aduda leikidraba thawai anibu ikai khumnaba utpani haiba thamki amadi tharam aduda mipam khudingmapu amatoina punchunba ubada thakatpa fongtoki UNC gi Speaker WNG Koring amadi NSUC gi President Ronglar Eli Anal nasu leikidraba thawai anibu ikai khumnabu utpa oina miyamna amato oina punsinbadu thagatpa fongdoki Nakalamaramda Chakpi Karong Bazaar da sinkiba vigil adudasu Anal Naga community gi mioi chamarom punsinduna leikidraba tangkul Naga athauba anibu ikai khumnabu utpada saruk yaki Tharam aduda ANTA gi Vice President LH Manaring amadi ALCA gi President NI Wolvering na umnamaki marakta maruoina Naga Sing gi marakta santi amasung apunba puraknaba haiki amadi Naga Sing amata oina punsinduna awa ana khudingmal mayoknabada amata oina lepnabagi matamadu lakle hainasu fongdoki Nakalamaramda CNPO na sinduna palilgi tushimidasu candlelight vigil ama pangthoki lona na leikidraba tangkul Naga athauba anibu ikai khumnaba utpada natana laibak asida santi hanjilaknabasu thauniki Alun he pai bungo shore na hap ina han mada ko isha madi aku ti program pun nama kasi ta ko sabani maning gising sa maning da kitang lap nao aduga mamang da lagi thra nao thra lap kasi thra nam na ro ise you will have peace in this world you will have trouble but take heart I have overcome the world aina hiram sing asi nakuda hari adidi nakoina angonda eng thaba pamnaba lebang pansta nakoigi awa ana lagini diguna thona Ngarang sagosin numit ki ayuki pung nipan tabda thang ta sanglen jimnam huidrom Imphal West da huyen lalong thang ta Association Manipur amadi thang ta mahiko yumnam huidrom na punna khutsam naraga khongjom de gi thoram pangthokre tharm aduda association gi artist player amadi official sing na thoram aduda saruk yaduna khongjom landa lebaki damak thawai na pontha pikraba athoba sing ningsingba tabimal khangba amadi ikai khumnaba utpa oina makhoi gi mafamda hairang lerang katki Tharam aduda preside tokiba Dr. Huidrom Prem Kumar Singh gi warolda khongjom landa athauba singna British ka lanting nabada thangta gi mahina lansopnaki ningthau macha makhoi masel fam munabada mikanaba tawbadagi ningjal manadabadagi mapangal kallaba British na khudong chaba lokiduna laibak asi khudum chankibani asida natana ningthau macha masu singna ningthau fam munbagi irangdagi amadi lingjal manadabadagi Myanmar gi khutta maithiba phangduna sanglaba chahi taret kuntaki Thawong asimak ngasi akhoigi khunai asida thoklibani haina su thamki khudam oina hojik khunai gi acho asang singna fammunaba mikanaba amadi power khakta mikabadagi ngasidi kukina maitai akhoigi mathakta lan tawduna micham kaya hatli haina su fongdokhi